ꯃꯇꯥꯡꯁꯤꯗ ꯅꯥꯎꯕꯨ ꯃꯤꯅꯝ ꯂꯝꯂꯒ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯒ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯅ ꯏꯖꯠ ꯂꯧꯈꯤꯕꯗꯣ ꯉꯁꯤꯗꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯄꯤꯇꯔꯅ ꯂꯣꯟꯅ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗꯨꯅ ꯄꯨꯝꯅꯃꯛ ꯕꯣꯅꯤꯒꯤ ꯈꯨꯠꯇ ꯌꯥꯏꯁꯨ ꯃꯁꯥꯅ ꯆꯪꯖꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯕꯣꯅꯤ ꯃꯁꯥꯅ ꯊꯥꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯁꯤꯟ ꯇꯧꯈ꯭ꯔꯦ ꯈꯪꯕꯒ ꯔꯣꯀꯤꯗꯣ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯅꯥꯎ ꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯕ ꯇꯥꯕꯅꯤ꯫ ꯅꯪꯅ ꯄꯨꯂꯤꯁꯇ ꯇꯥꯛꯂꯁꯨ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯏꯖꯠꯇꯤ ꯀꯟꯕ ꯉꯝꯃꯣꯏ꯫ ꯍꯦꯟꯅ ꯃꯤꯡꯆꯠ ꯊꯤꯖꯒꯦꯗꯅꯤ, ꯑꯗꯨ ꯄꯥꯝꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯦꯁꯦꯖꯇꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯌꯥꯏꯁꯨ ꯊꯤꯡꯂꯝꯕ ꯄꯤꯔꯥꯡ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯀꯅꯥꯗ ꯍꯥꯏꯒꯅꯤ, ꯀꯅꯥꯗ ꯇꯥꯛꯀꯅꯤ? ꯍꯦꯛ ꯇꯥꯛꯂꯨꯕꯗ ꯅꯥꯎꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ, ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯑꯃꯗꯤ ꯃꯃꯥꯒꯤ ꯐꯤꯕꯝꯅ ꯀꯝꯗꯧꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯂꯒ ꯕꯣꯅꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ, ꯊꯑꯣꯏꯅ ꯀꯔꯦꯝꯅꯅ ꯄꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯄꯥꯏꯗꯦ ꯈꯪꯂꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏ꯫ ꯀꯣꯟꯅ ꯊꯪꯗ ꯕꯣꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯐꯣꯟꯗꯨ ꯄꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯐꯣꯟꯒꯁꯦ ꯅꯪ ꯅꯍꯥꯟ ꯇꯧꯔꯛꯏꯅ? ꯅꯪ ꯀꯥꯏꯗ ꯂꯩ? ꯀꯩꯅꯣꯅꯦ, ꯍꯥꯠꯀꯦꯒ ꯑꯃꯨꯛ ꯍꯥꯏꯔꯛꯇꯨꯖꯥꯠꯂꯣ? ꯑꯩ ꯑꯃ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯟꯕꯤꯅꯕꯗꯤ ꯀꯅꯥꯝꯇ ꯂꯩꯔꯣꯏꯅꯦ꯫ ꯌꯥꯏꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯦ? ꯍꯩ, ꯅꯈꯣꯟ ꯋꯥꯡꯈꯠꯀꯅꯨ꯫ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯈꯣꯟ ꯋꯥꯡꯈꯠꯀꯗꯕ ꯅꯠꯇꯦꯅꯦ, ꯍꯩꯖꯒꯗꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯥꯏꯅꯈꯤꯗ꯭ꯔꯣ? ꯑꯩ ꯍꯧꯖꯤꯛ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ꯫ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯉꯁꯤꯃ? ꯍꯣꯏꯗ, ꯑꯗꯨꯁꯨ ꯀꯥꯏꯗꯦ꯫ ꯃꯐꯝꯗꯣ ꯑꯩ ꯇꯦꯛꯁ ꯊꯥꯔꯛꯑꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯄꯨꯂꯤꯁ ꯄꯨꯔꯛꯑꯁꯨ ꯅꯥꯎꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯤꯐꯥꯎ ꯀꯟꯕꯗꯤ ꯉꯝꯃꯣꯏ꯫ ꯌꯥꯏꯁꯨ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯅꯤꯛꯂꯦ꯫ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯆꯪꯈꯤꯗ꯭ꯔꯦ ꯀꯔꯤꯃꯠꯇ꯫ ꯕꯣꯅꯤꯕꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯠꯅ ꯍꯥꯠꯅꯤꯡꯉꯛꯏ꯫ ꯃꯥꯒꯤ ꯃꯔꯝꯒꯤ ꯅꯥꯎꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯣ ꯈꯜꯂꯨꯔꯒ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯅꯤꯅ ꯇꯦꯛꯁ ꯊꯥꯔꯛꯄ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯌꯨꯝꯒꯨꯝꯅ ꯇꯧꯕ ꯃꯐꯝꯅꯤ꯫ ꯀꯅꯥꯁꯨ ꯎꯗꯦ, ꯒꯦꯠꯇꯨꯁꯨ ꯏꯁꯨꯛ ꯁꯨꯛꯏ꯫ ꯃꯐꯝꯗꯨ ꯆꯤꯛꯃꯟꯕꯅ ꯌꯥꯏꯁꯨ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛ ꯑꯀꯤꯕ ꯄꯣꯛꯄ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯆꯪꯂꯛꯏ꯫ ꯌꯨꯝ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯎꯔꯦ, ꯂꯝꯌꯥꯏꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯕꯣꯅꯤ ꯃꯈꯨꯠꯅ ꯅꯣꯡꯃꯩꯗꯨ ꯅꯥꯟꯗꯨꯅ ꯇꯨꯡ ꯑꯣꯜꯂꯒ ꯐꯝꯂꯤꯕꯗꯣ꯫ ꯌꯥꯏꯁꯨ ꯍꯦꯛ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯕꯣꯅꯤꯕꯨ ꯎꯕꯗ ꯑꯁꯥꯎꯕꯅ ꯂꯥꯛꯍꯠꯈꯤꯗꯨꯅ ꯑꯐ-ꯐꯠꯇ ꯈꯪꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯥꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯛꯏ꯫ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯃꯜꯂꯞ ꯇꯧꯕ ꯐ꯭ꯂꯥꯋꯔ ꯕꯦꯁ ꯑꯃ ꯂꯩꯔꯤꯕꯗꯣ ꯇꯥ ꯄꯥꯏꯔꯒ ꯔꯣꯀꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯀꯤ ꯊꯨꯅꯃꯛ ꯂꯩꯊꯣꯔꯛꯂꯒ ꯌꯥꯏꯁꯨꯒꯤ ꯃꯈꯨꯠꯇꯣ ꯐꯥꯏ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯨꯛꯅꯩ, ꯑꯗꯨꯕꯨ ꯕꯣꯅꯤꯅ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗ ꯌꯥꯏꯁꯨ ꯈꯔ ꯆꯠꯊꯣꯛꯂ ꯇꯨꯁꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐ꯭ꯂꯥꯋꯔ ꯕꯦꯁ ꯑꯗꯨ ꯈꯨꯗꯛꯇ ꯆꯥꯏꯈ꯭ꯔꯦ꯫ ꯕꯣꯅꯤ ꯁꯥꯎꯅ ꯌꯥꯏꯁꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ, ꯐꯛꯂꯥꯡꯗ ꯅꯝꯁꯤꯜꯂꯤ꯫ ꯌꯥꯏꯁꯨ ꯃꯁꯥꯗꯨ ꯋꯥꯅ ꯕꯣꯅꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯕꯣꯅꯤꯕꯨ ꯍꯥꯠꯀꯦ ꯇꯧꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ꯫ ꯕꯣꯅꯤꯒꯤ ꯈꯨꯠ ꯆꯜꯂꯕ ꯅꯪꯅ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯒꯦ ꯈꯜꯂꯕꯗꯤ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠ ꯄꯨꯟꯁꯤ ꯕꯣꯅꯤꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯁꯨꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ꯫ ꯁꯥꯐꯨ ꯀꯟꯃꯟꯈꯤꯕꯅ ꯃꯀꯣꯛꯇꯨ ꯋꯥꯜꯗ ꯌꯩꯁꯤꯜꯂꯒ ꯏ ꯊꯣꯔꯛꯏ꯫ ꯒ꯭ꯌꯥꯟꯗꯤ ꯃꯥꯡꯗꯕꯅ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯂꯒ ꯕꯣꯅꯤꯕꯨ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯁꯨ ꯆꯥꯛꯅ ꯀꯞꯂꯒ, ꯕꯣꯅꯤ, ꯅꯪꯁꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯇꯨꯅꯤꯀꯣ? ꯕꯣꯅꯤ ꯀꯔꯦꯝꯅꯅ, ꯀꯔꯤ? ꯀꯅꯥꯒꯤ ꯃꯔꯨꯞ? ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯗꯤ ꯇꯥꯔꯛꯏ, ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯍꯣꯇꯦꯜ ꯐꯝꯂꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯃꯕꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅ ꯈꯛ ꯂꯧꯁꯤꯟꯒꯦ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯃꯁꯛ ꯈꯪꯗꯕ ꯑꯩꯕꯨ ꯄꯥꯔꯊꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯕꯣꯅꯤꯗꯗꯤ ꯁꯤꯡꯅꯕ ꯌꯥꯗꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯄꯥꯔꯊꯥꯗꯒꯤ ꯃꯨꯜꯂꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯌꯥꯏꯁꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ꯫ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯅꯪꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯣꯏꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯦꯟꯕ ꯂꯩꯇꯦ꯫ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ꯫ ꯌꯥꯏꯁꯨ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ꯫
तपना तपना चंगसिलक्लिबा बोनीबु येंगलगा याइसु माइ लेदुना चेंगे तौई बोनी खोंगलै थुना फारगा याइसुबु वालदा नमसिली नाथोकनबो हनै नुपीदो बोनी थादो मिनुंगसि खंगदबा जंगल लैबा साफौ मिनुंगसि खंगलबा मतमसिदा अदुक चौखतबा थादो हाइबने नंग ngasi तौरिसे इशोरना नंगबु गाकपिगनि खनब्रा सेंगलबा लैरांग अमबु मतम नंतना थल्लगा मांगहन्नबो हनरिबा नंगबु इशोरना गाकपिगनि खनब्रा माना कप्तुना लाउजबदो ताबीबगी महुत्ता बोनी हेना चंगसिलक्लगा याइसुगी मसादा थेंगदना सुटसुट तौदुना मनम नम्मी ममितका उशिलगा वाह अमुक्ता नमखिद्रिबा मनम मतम पुमनमक्ता अइना खौरांगलकमने ममितो सत अमु पांगले नंगबु हौजिक खुदकसिदा अइगी ओइबदा कनाना अइबु थिंगबिगनि अदुबु फना ओइदुना मपुंग फादबा अपेनबदुदी रोकीना पामदे नसाना याना अइना हाइबा खुदिंगमक तौरबददा अइगी मपुंग फाबा अपेनबा फंगनि नंगना पामिस कइनो अइगा नंगा लुओंगबा पार्थाना ngaurga lehouba aduga nangbuna si hairaga yaisugi maida khupakna sapu kana tharai kanman khibana leimaida tusili minungsi machet amata naptraba boni karimna na yinglaga makha tarai nangbuna sumna thamba chaina laktuda wana kable wa amata su hangat na ngangbagi pangal leitre imungi isat amadi punsi boni gi makhutta leire thawai chakna leimaida phuraga kappanatana mahagi pangal leikidre somdana yaisuna phone supai pairak trabaduda loingamdo mathanta parthabu lobulai yumda changluni hairasu tombiga robot ka chen kibadagi makoi sulana khankini khanna yaisu waida changthok chansin tawbado lepkhrabani yaisu yawrak tabado ubada partha rang phone khangde halakpagi lambida phone hanjin hazin tawraga yingi adubu pairak pakauba leite partha pakhalap tongna yumda tapna changse kaisam tholomda hana thoro phone pairak trabo ngasai de kya rok nomdi surabani adubu pairakte thabakni yadabe orambasu yaida miss call di leiramni uraga mai tawjarak sanini ima do nang yorok trapo imung changoina to hobani yumda hana changase adu fo call back torok tradi mayum chalase partha do matha sare kari shukhum laktabaduda loingamsu yumlom da hana thorai haibaga tawbaga sudesana do gate taleblaga machabu lakpa ngairammi gari thobjalakpado ubada harauna changsilai mamagi matauda partha ngahakti noklaga mamabu yinglei sanana makhutta pairakpa khabar do mai churaga mamabu ogli partha sumai oklaga mamabu haipet konsinbi sanana kapli icha se mayangi ikangkang sile mama aigi inakta adu chagi ada chagi na kezabado napana namdana hek ima icha se dahalita partha no mi hauzite ila side ima icha la ima ne chagi chana bane nangna pamsaba chagem pombado haun apom labani partha mama bu matha dagi tapna lauthok pire ima pawung di ude pabum kadai chatkhige magi de meeting ni dana meeting da thang ten sang bana pa natti napa ngai na gumsi imai sak haw na cha thok lusi ima sak sa dana nangbu ngai ri bani luingam lao icha suwaram lani mayam na sem li basi chaning ba kai no ying laga imai sa puk that na cha rusi nungai de isa hek lak pa ga yum se yum ma la boi ningi lao ta khoi ani sune chango oko mama heng chanki baga partha luingam do onsilai nang changamu gari so do piro rasi yam kangi se kaigino imana chak cha da thingai se phagi dona hauzu pung kya tare chak se hana cha those aduga chalase London to Imphal direct paira mina na suktu su phadi aman mamala kadore fresh oi thoga chak charaga na gyan ta na chalase parthana wa ngangi tawbaga imung dagi mama na laurai cha changu ani noibo wari do manung da saro ne loingam mangang haipet inlaga mang tha do na changkre partha su pai leita manung da tumin changle somdana tombigi isauda raspberry do yanaba chachabani ngasi su mamana ba thorakpagi chatning mana khong thangatuna leirabani adubu tombigi isauda themna bonari as tombi sa orno base haying de engan ta na halakeba aduga chatseba tombi do saung nai
ꯀꯗꯥꯏꯗꯒꯤ ꯉꯟꯇꯥ ꯍꯜꯂꯛꯄꯅꯣ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯣ ꯗꯗꯥꯅ ꯌꯥꯝ ꯊꯦꯡꯖꯅꯤꯡꯉꯤꯁꯦ ꯉꯁꯤꯁꯨ ꯏꯇꯩ ꯊꯣꯛꯂꯛꯄꯒꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯍꯜꯂꯛꯑꯣꯏꯅꯦ ꯅꯪꯅ ꯍꯥꯏꯕꯩ ꯍꯜꯂꯛꯄꯅꯦ ꯃꯤ ꯅꯣꯏ ꯅꯇꯩ ꯊꯣꯛꯂꯛꯄꯒꯤ ꯑꯣꯏꯔꯗꯤ ꯅꯇꯩꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯣꯏꯗ꯭ꯔꯣ ꯄꯪꯅ ꯄꯪꯉꯤꯕ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯇꯣꯝꯕꯤꯗꯣ ꯀꯞꯉꯥꯡ ꯇꯧꯔꯛꯏ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯒꯤ ꯌꯥꯔꯣꯏ ꯏꯁꯧ ꯀꯠꯂꯦ ꯍꯦꯛꯇ ꯇꯧꯔꯒꯅꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝꯒꯤ ꯃꯤ ꯃꯪꯗ ꯇꯣꯏꯅ ꯎꯏ ꯏꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯂꯣꯟꯅ ꯆꯪꯉꯨꯁꯦ ꯑꯩꯁꯦ ꯅꯪꯅ ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤꯅ ꯆꯠꯄ ꯐꯪꯗꯕ ꯅꯠꯇ꯭ꯔꯥ ꯔꯥꯖꯕꯤꯔꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯇꯞꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯍꯣꯏꯕꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯍꯌꯦꯡꯗꯤꯅꯦ ꯉꯟꯇꯥ ꯍꯜꯂꯒ ꯆꯠꯂꯁꯦꯕ ꯇꯣꯝꯕꯤ ꯇꯞꯅ ꯀꯗꯥꯏꯗꯅꯣꯝ ꯆꯠꯅꯤꯗꯨ ꯆꯠꯂꯨꯔꯣ ꯅꯁꯛꯇꯨ ꯎꯔꯒ ꯑꯩ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯑꯅꯤ ꯏꯁ ꯃꯋꯥꯒꯁꯦ ꯍꯦꯛꯇ ꯇꯥꯜꯂꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯈꯤꯕꯗꯩ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯗꯗꯥ ꯍꯜꯂꯛꯑꯣ ꯍꯜꯂꯛꯑꯣꯅ ꯋꯥ ꯀꯞꯅꯤꯁꯦ ꯍꯣ ꯀꯞꯄꯤꯔꯣꯏ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯦ ꯑꯀꯦꯂꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ ꯐꯃꯨꯡ ꯑꯄꯥꯛꯄꯁꯤꯗ ꯏꯊꯟꯗ ꯀ꯭ꯔꯣꯡ ꯑꯣꯜꯂꯒ ꯇꯨꯝꯊꯣꯛꯀꯦ ꯑꯣ ꯅꯪꯗꯤ ꯑꯩ ꯌꯥꯝ ꯂꯩꯖꯍꯟꯅꯤꯡꯗ꯭ꯔꯤ ꯑꯣꯏꯔꯦ ꯐꯔꯦ ꯑꯩ ꯉꯁꯤꯗꯩ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯇꯣꯝꯕꯤꯅ ꯇꯞꯅ ꯐꯥꯔꯛꯏ ꯑꯣꯏꯅꯔꯞ ꯇꯧꯅ ꯑꯁ ꯉꯥꯏꯈꯣꯕ ꯗꯗꯥ ꯍꯦꯛꯇ ꯁꯥꯎꯒꯦ ꯇꯧꯏ ꯀꯩꯒꯤꯅꯣ ꯅꯨꯄꯤꯅꯒ ꯑꯗꯨꯝꯅ ꯑꯣꯏꯅ ꯁꯜꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯍꯨꯏ ꯑꯅꯥꯕ ꯑꯣꯟꯈ꯭ꯔꯦ ꯇꯣꯝꯕꯤꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯇꯣꯝꯕꯤꯁꯨ ꯊꯕꯥꯛ ꯋꯥꯏꯗ ꯄꯥꯏꯔꯒ ꯃꯃꯤꯠꯅꯗꯤ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯀꯨꯏꯔꯦ ꯏꯃꯥꯁꯨ ꯎꯗꯕ ꯆꯤꯟꯀꯟꯕꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯤ ꯁꯥꯗꯅ ꯏꯃꯥꯒ ꯊꯤꯅ ꯈꯠꯅ ꯊꯣꯛꯑꯒꯨꯝꯁꯨ ꯇꯧ ꯑꯩ ꯌꯨꯝ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯁꯤꯗꯁꯨ ꯃꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦꯁꯤꯡ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯨꯕꯗ ꯏꯃꯥꯅ ꯀꯩꯁꯨ ꯇꯥꯟꯊꯣꯔꯛꯑꯣꯏ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯪꯗ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯎꯏ ꯐꯣꯟ ꯇꯧꯔꯁꯨ ꯀꯩꯝ ꯇꯧꯗꯦ ꯍꯥꯏ ꯐꯣꯟꯗꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯔꯤꯗꯨꯅꯤ ꯗꯗꯥꯁꯨ ꯐꯣꯟꯗ ꯂꯥꯏꯔꯕ ꯁꯥꯔꯒ ꯑꯁꯦꯡꯕꯗ ꯀꯨꯕꯦꯔ ꯑꯣꯏꯔꯝꯃꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯐꯣꯟꯗ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯗꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯔꯥꯖꯕꯤꯔꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯍꯣꯏꯁꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯆꯠꯂꯁꯦꯕ ꯊꯕꯛꯀ ꯂꯣꯏꯅ ꯂꯦꯞꯊꯣꯛꯀꯦ ꯏꯇꯨꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗ ꯌꯥꯄꯣꯠꯇꯦꯕ ꯏꯃꯥꯅ ꯆꯪꯍꯜꯂꯣꯏ ꯍꯥꯏꯔꯛꯑꯁꯨꯅꯦ ꯆꯣꯡꯁꯤꯟꯗꯅ ꯚꯛꯇꯤ ꯇꯧꯁꯤꯜꯂꯒ ꯏꯇꯨꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯣꯏꯅꯤ ꯇꯣꯝꯕꯤꯗꯣ ꯍꯧꯖꯤꯛꯇꯗ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯐꯥꯎ ꯌꯥꯏꯁꯨꯒꯤ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕꯗ ꯄꯥꯔꯊꯥꯗꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯌꯥꯏꯁꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯒꯦꯠ ꯃꯅꯥꯛꯇꯨꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯀꯣꯜ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯔꯛꯏ ꯔꯥꯖꯕꯤꯔꯒꯤ ꯍꯥꯛꯇꯛꯇ ꯃꯈꯣꯏꯕꯨꯁꯨ ꯊꯕꯥꯅ ꯂꯥꯟꯅ ꯂꯧꯈꯤꯕꯅ ꯌꯨꯝꯗꯨꯗ ꯍꯦꯛ ꯆꯪꯉꯨꯕꯁꯨ ꯊꯕꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯨꯝ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯒꯦꯠꯂꯣꯝꯗ ꯌꯦꯡꯂ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯆꯥꯅ ꯅꯥꯎꯗꯣ ꯗꯨꯀꯥꯟ ꯆꯠꯂꯨꯕ ꯍꯜꯂꯛꯄꯅ ꯄꯥꯔꯊꯥ ꯂꯦꯞꯂꯤꯗꯣ ꯎꯔꯛꯏ ꯅꯥꯎ ꯉꯛꯂꯞꯅ ꯏꯇꯦ ꯀꯔꯝ ꯀꯥꯟ ꯊꯣꯔꯛꯏꯅꯣ ꯄꯥꯔꯊꯥꯁꯨ ꯅꯥꯎ ꯎꯕꯗ ꯃꯊꯥ ꯁꯥꯔꯝꯕꯗꯣ ꯈꯔ ꯐꯩ ꯍꯔꯥꯎ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯉꯁꯤ ꯊꯣꯔꯛꯄꯅꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯨꯕꯅꯤ ꯏꯇꯩ ꯄꯥꯔꯊꯥ ꯄꯥꯈꯠꯂꯞ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯇꯩ ꯈꯪꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯈꯪꯉꯒ ꯂꯥꯛꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯣ ꯅꯥꯎ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯗꯣ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯈꯔ ꯁꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯀꯣꯟꯅ ꯈꯪꯉꯤ ꯃꯊꯟꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯨꯔꯦꯌꯦ ꯌꯥꯝ ꯁꯣꯛꯄꯗꯤ ꯅꯠꯇꯦꯗ ꯃꯀꯣꯛꯇ ꯌꯩꯁꯤꯟꯕꯒꯤ ꯈꯔ ꯁꯣꯛꯄ ꯃꯥꯜꯂꯦ ꯑꯗꯨꯗ ꯃꯆꯤꯟꯁꯨ ꯈꯔ ꯇꯠꯂꯦ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯏꯇꯩ ꯄꯥꯈꯠꯀꯅꯨꯀꯣ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕꯇꯅꯤ ꯃꯥꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯄꯗ ꯄꯥꯔꯊꯥꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕꯅꯤ ꯈꯨꯗꯛꯁꯤꯗ ꯄꯥꯈꯠꯄꯅ ꯃꯆꯤꯟꯗꯒꯤ ꯋꯥ ꯑꯃꯇ ꯊꯣꯔꯛꯎ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯄꯥꯏꯗꯦ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯒꯦ ꯇꯧꯔꯝꯕꯗꯣ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯄꯥꯔꯊꯥ ꯄꯥꯈꯠꯅ ꯅꯥꯎ ꯆꯠꯂꯣ ꯅꯣꯏ ꯆꯦ ꯌꯥꯏ ꯀꯧꯊꯣꯔꯛꯑꯣ ꯑꯩ ꯂꯥꯛꯑꯣꯏ ꯍꯥꯏꯌꯨ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ ꯄꯥꯈꯠꯀꯅꯣ ꯍꯥꯏꯔꯒ ꯏꯇꯩꯁꯤꯗꯤ ꯏꯃꯥꯅ ꯉꯁꯥꯏꯗ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯆꯦ ꯌꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯌꯥꯗ꯭ꯔꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯇꯩ ꯈꯔ ꯆꯤꯛꯄ ꯁꯥꯕ ꯅꯠꯇꯅ ꯀꯩꯁꯨ ꯇꯧꯍꯧꯗꯦꯕ ꯑꯩꯅ ꯂꯩꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯐꯈ꯭ꯔꯗꯧꯅꯤ ꯍꯤꯗꯥꯛ ꯄꯜꯂꯛꯄꯗ ꯄꯥꯔꯊꯥ ꯅꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯗꯥꯛꯇꯣ ꯇꯥꯞ ꯂꯧꯔ ꯌꯦꯡꯉꯤ ꯄꯦꯟ ꯀꯤꯂꯔ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ
ꯃꯈꯨꯠꯇꯁꯨꯅꯤ ꯌꯥꯝ ꯄꯥꯈꯠꯄꯒꯤ ꯃꯇꯧꯅꯤ ꯍꯦꯛ ꯎꯕꯗ ꯈꯪꯉꯤ ꯄꯥꯔꯊꯥ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯄꯦꯟꯀꯤꯂꯔ ꯃꯌꯥꯝꯁꯦ ꯆꯥꯔꯗꯤ ꯃꯁꯥꯗꯣ ꯐꯔꯔꯣꯏ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯈꯛ ꯄꯤꯖꯧ ꯅꯥꯎ ꯅꯦꯆꯦ ꯌꯥꯏꯗꯣ ꯆꯥꯛꯇꯤ ꯆꯥꯍꯧꯕ꯭ꯔꯥ ꯃꯥ ꯌꯥꯝ ꯀꯞꯄ꯭ꯔꯣ ꯅꯥꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯝꯅ ꯂꯁꯤꯡꯒꯨꯝ ꯏꯃꯣꯟ ꯃꯣꯟꯕ ꯃꯀꯣꯛꯇꯨꯗ ꯁꯣꯛꯏꯗꯣ ꯃꯥ ꯌꯥꯝ ꯅꯥꯔꯝꯅꯤ ꯆꯠꯂꯣ ꯅꯪ ꯆꯪꯉꯣ ꯃꯥ ꯅꯥꯔꯝꯅꯤ ꯍꯤꯗꯥꯛꯁꯦ ꯊꯨꯅ ꯄꯤꯖꯔꯨꯆꯣ ꯄꯥꯔꯊꯥꯒꯤ ꯃꯇꯧꯗ ꯅꯥꯎꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯆꯦꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯩ ꯏꯇꯩ ꯅꯪ ꯄꯥꯈꯠꯀꯅꯣ ꯆꯦꯌꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯛꯏ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯍꯧꯔꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ 이따이 ꯄꯥꯈꯠꯄ ꯐꯅꯕ ꯌꯨꯝ ꯆꯪꯉꯨꯁꯤꯔꯥ ꯌꯨꯝꯗ ꯆꯪꯉꯗꯤꯅꯦ ꯏꯃꯥꯅ ꯎꯁꯤꯠꯇꯕ ꯃꯥꯟꯈꯤꯅꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯅꯪ ꯆꯪꯉꯨ ꯅꯣꯏ ꯆꯦꯌꯥꯏꯗ ꯑꯩ ꯂꯥꯛꯑꯦꯅ ꯍꯥꯏꯔꯨꯆꯣ ꯃꯥ ꯊꯣꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯑꯦ ꯍꯥꯏꯔꯨꯆꯣ ꯃꯥ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯔꯝꯅꯤ ꯆꯠꯂꯣ ꯅꯥꯎ ꯁꯤ ꯍꯥꯏꯔꯒ ꯅꯪ ꯑꯃꯨꯛ ꯊꯣꯔꯛꯎꯀꯣ ꯍꯣꯏ 이따이 ꯑꯩ ꯆꯦꯌꯥꯏꯗ ꯍꯥꯏꯔꯨꯒꯦ 이따이 ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯅꯥꯎꯗ ꯄꯥꯔꯊꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯃꯈꯨꯠꯇ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯔꯒ ꯃꯆꯦꯌꯥꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯃꯣꯟ ꯑꯃꯅ ꯉꯥꯛꯂꯒ ꯎꯪꯗꯨꯅ ꯐꯝꯂꯤ ꯆꯦꯌꯥꯏ ꯍꯤꯞꯄꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯤꯗꯥꯛ ꯂꯩꯔꯨꯔꯦ ꯆꯤꯛꯄ ꯍꯧꯔꯛꯄꯒ ꯍꯥꯏꯔꯛꯎꯀꯣ ꯌꯥꯏꯁꯨ ꯅꯥꯎꯕꯨ ꯇꯞꯅ ꯌꯦꯡꯂꯛꯏ ꯏꯄꯪ ꯄꯪꯖꯕ ꯏꯆꯝ ꯆꯝꯖꯕ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯋꯥꯔꯛꯏ ꯌꯥꯏꯁꯨꯒꯤ ꯋꯥꯈꯜꯗ 이제기 나오 ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯄꯪꯕꯅ ꯉꯁꯤꯗꯤ ꯁꯗꯥꯟꯕꯒꯤ ꯂꯥꯡꯗ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯊꯨꯃꯤꯟꯅꯔꯦ ꯄꯨꯝꯅꯃꯛꯁꯦ ꯃꯪ ꯑꯣꯏꯍꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯪꯂꯥꯟꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯏꯖꯠ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ 이치디 ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯇꯥꯔꯦ ꯀꯩꯅꯣ ꯆꯦꯌꯥꯏ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯞꯄꯗ ꯅꯃꯥꯏꯅ ꯃꯤꯠꯇꯣ ꯊꯨꯞꯄꯗ ꯂꯣꯏꯔꯝꯃꯅꯤ ꯑꯃꯨꯛ ꯀꯞꯀꯦ ꯇꯧꯏꯗꯣ ꯀꯩꯅꯣ ꯆꯦ ꯌꯥꯝ ꯅꯥꯕ꯭ꯔꯣ ꯆꯦꯌꯥꯏ ꯌꯥꯏꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯆꯦꯌꯥꯏ 이따이 ꯂꯥꯛꯍꯧꯋꯤ ꯒꯦꯠꯇ ꯂꯩꯍꯧꯋꯤ ꯅꯪꯁꯨ ꯇꯥꯕꯗ 이따이ꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯅꯪ ꯊꯣꯔꯛꯑꯣꯗꯤ ꯍꯥꯏꯔꯛꯇꯦꯕꯣ ꯑꯗꯣ ꯃꯥ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔ ꯐꯖꯅ ꯌꯧꯔꯛꯑꯦꯅ ꯇꯝꯃꯣꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯁꯨ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯄꯤꯔꯥꯡ ꯈꯛꯇ ꯁꯤꯟꯊꯔꯝꯕꯗꯣ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯛꯏ ꯃꯇꯧꯗꯨꯗ ꯅꯥꯎꯗꯤ ꯅꯥꯔꯤꯉꯩꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤꯕꯅꯤ ꯈꯜꯂꯤ ꯑꯁ ꯍꯥꯏꯖꯔꯝꯗ꯭ꯔꯁꯨ ꯐꯥꯎꯗꯧꯅꯤ ꯆꯦꯌꯥꯏ ꯀꯞꯀꯅꯣꯕ 이따이ꯗꯣ ꯈꯔꯗꯤ ꯄꯥꯈꯠꯍꯧꯋꯦ ꯑꯗꯣ ꯀꯩꯁꯨ ꯇꯧꯍꯧꯗꯤꯌꯦ ꯃꯁꯛ ꯀꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤꯉꯣ ꯍꯥꯟꯅꯗꯤ ꯐꯖꯔꯁꯨ ꯍꯟꯗꯛꯅ ꯍꯦꯟꯅ ꯐꯖꯔꯦ ꯅꯪ ꯀꯞꯄ꯭ꯔꯥ ꯅꯥꯏ ꯍꯥꯏꯕ꯭ꯔꯥꯅ ꯌꯥꯝ ꯍꯪꯍꯧꯕꯅꯤ ꯑꯁ ꯍꯥꯏꯔꯣꯏꯒꯦ ꯇꯧꯔꯒ ꯃꯔꯩꯗꯣ ꯑꯃꯨꯛꯁꯨ ꯆꯤꯛꯏ ꯌꯥꯏꯁꯨꯗꯤ ꯍꯦꯟꯅ ꯀꯞꯄꯛꯏ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯊꯥ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯥꯏꯂꯦꯟ ꯂꯩꯕꯅ ꯇꯥꯔꯝꯗꯦ ꯇꯥꯔꯔꯣꯏ ꯈꯟꯅꯁꯨ ꯊꯝꯂꯤꯕꯅꯤ ꯃꯆꯦꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯅ ꯅꯥꯎꯁꯨ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ ꯒꯦꯠꯇ ꯄꯥꯔꯊꯥ ꯂꯩꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯑꯃꯨꯛ ꯊꯣꯔꯛꯏ ꯌꯥꯏꯁꯨ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯌꯨꯝꯂꯛ ꯑꯣꯏꯔꯕꯁꯨ ꯈꯔ ꯆꯤꯛꯄ ꯖꯒꯥ ꯑꯣꯏꯕꯅ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝꯅꯤ ꯒꯦꯠꯇꯨ ꯍꯥꯡꯂꯛꯄꯗ ꯄꯥꯔꯊꯥꯗꯨ ꯂꯥꯡꯇꯛꯅꯅ ꯅꯥꯎꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯅꯣꯏ ꯆꯦꯌꯥꯏ ꯀꯩꯗꯧꯍꯧꯒꯦ ꯃꯥꯕꯨ ꯄꯣꯊꯥꯍꯧꯕ꯭ꯔꯥ ꯅꯥꯏ ꯍꯥꯏꯕ꯭ꯔꯣ ꯃꯥ ꯀꯞꯍꯧꯕ꯭ꯔꯥ ꯅꯥꯎ ꯅꯨꯡꯉꯥꯏꯇꯅ ꯆꯦꯌꯥꯏ ꯀꯩꯁꯨ ꯇꯧꯍꯧꯗꯤ 이따이 ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯏ 이따이 ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯆꯦꯌꯥꯏ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯇꯝꯃꯒꯦ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯇꯨꯝꯈꯤꯕꯅꯤꯅ ꯍꯧꯗꯣꯛꯅꯤꯡꯗ꯭ꯔꯦ ꯅꯥꯎꯗꯨ ꯃꯆꯤꯟ ꯊꯤꯔꯦ ꯃꯆꯦ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯍꯥꯏꯔꯕꯗꯤ ꯄꯥꯔꯊꯥꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯂꯤ ꯄꯥꯔꯊꯥꯁꯨ ꯑꯉꯥꯡꯗꯨꯗ ꯀꯥ ꯍꯦꯟꯅ ꯃꯊꯥ ꯁꯥꯍꯜꯂꯔꯣꯏꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯄꯥꯈꯠꯄ ꯃꯇꯧꯗꯣ ꯇꯞꯅ ꯐꯥꯊꯔꯛꯏ ꯅꯥꯎ ꯅꯪ ꯆꯦ ꯑꯃꯒ ꯄꯦꯟ ꯑꯃꯒ ꯄꯨꯊꯣꯔꯛꯀꯦꯔꯥ ꯍꯣꯏ 이따이 ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯥꯎ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯨꯠꯇ ꯄꯦꯄꯔ ꯑꯃꯒ ꯄꯦꯟ ꯑꯃꯒ ꯄꯥꯏꯗꯨꯅ ꯍꯥꯊꯨ ꯊꯣꯔꯛꯂꯒ ꯄꯥꯔꯊꯥꯗ ꯄꯤ ꯆꯦꯗꯨ ꯂꯧꯔꯒ ꯒꯥꯔꯤ ꯃꯊꯛꯇ ꯊꯝꯃꯤ ꯀꯩꯅꯣ ꯈꯔ ꯏꯔꯤ ꯂꯣꯏꯔꯒ ꯅꯥꯎꯗ ꯑꯃꯨꯛ ꯄꯤꯔꯛꯏ ꯁꯦ ꯍꯣꯔꯦꯟ ꯅꯣꯏ ꯆꯦ ꯍꯧꯒꯠꯂ ꯄꯤꯌꯨꯀꯣ ꯆꯥꯛ ꯐꯖꯅ ꯄꯤꯖꯔꯒ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯍꯜꯂꯣ ꯃꯥꯗꯤ ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯒꯟꯕꯅꯤ ꯅꯥꯔꯃꯤꯅ ꯍꯦꯟꯅ ꯋꯥꯔꯝꯂꯅꯤ ꯅꯣꯏ ꯆꯦ ꯅꯪꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ
ꯃꯁꯥꯗꯣ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ. ꯍꯣꯏ ꯏꯇꯩ. ꯐꯔꯦ, ꯅꯪꯁꯨ ꯆꯪꯉꯨ. ꯅꯥꯎꯗ ꯄꯥꯔꯊꯥꯕ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ. ꯃꯆꯦ ꯌꯥꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯏꯁꯨꯗꯤ ꯀꯞꯂꯒ ꯂꯩꯔꯝꯃꯤ. ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯍꯔꯥꯎꯐꯝ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯆꯦ ꯌꯥꯏ, ꯁꯨꯝ ꯀꯞꯄꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯌꯦ. ꯅꯪ ꯀꯞꯄꯗꯣ ꯑꯩ ꯏꯇꯩꯗ ꯇꯝꯗ꯭ꯔꯦ. ꯇꯨꯝꯍꯧꯔꯤ ꯍꯥꯏꯖꯤꯜꯂꯝꯕꯅꯤ. ꯁꯦ, ꯏꯇꯩꯅ ꯄꯤꯔꯛꯄꯅꯤ. ꯑꯩ ꯅꯪꯒꯤ ꯆꯝꯐꯨꯠꯇꯣ ꯏꯪꯍꯜꯂꯨꯒꯦ, ꯑꯗꯨꯒ ꯈꯔ ꯆꯥꯁꯤꯟꯅꯕ. ꯅꯥꯎꯁꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯊꯨꯞꯂꯒ ꯂꯩꯔꯤꯕ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯗꯣ ꯇꯞꯅ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ. ꯆꯦꯃꯥꯏꯗꯨ ꯐꯥꯛꯇꯣꯛꯂꯒ ꯏꯔꯤꯕꯁꯤꯡꯗꯨ ꯄꯥꯅꯕ ꯍꯣꯠꯅꯩ. ꯑꯩ ꯂꯥꯛꯑꯦ. ꯅꯪ ꯌꯥꯝ ꯅꯥꯕ꯭ꯔꯣ? ꯅꯪ ꯅꯥꯕ ꯐꯅꯕ ꯑꯩ ꯀꯩꯗꯧꯒꯦ? ꯅꯪ ꯊꯦꯡꯂꯝꯕ ꯒꯥꯔꯤꯗꯨ ꯊꯨꯒꯥꯏꯔꯗꯤ ꯅꯪ ꯅꯥꯕ ꯐꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯔꯨꯁꯣꯔꯥ? ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦ. ꯑꯉꯥꯡ ꯃꯆꯥ ꯊꯦꯝꯕꯒꯨꯝ ꯊꯦꯝꯂꯤꯕ ꯃꯥꯒꯤ ꯋꯥꯍꯩ ꯎꯕꯗ ꯌꯥꯏꯁꯨ ꯀꯞꯅꯣꯛꯇꯣꯔꯛꯏ. ꯑꯩ ꯆꯤꯟꯁꯤꯗꯒꯤ ꯀꯔꯤ ꯋꯥ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯔꯤꯕꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯈꯪꯗ꯭ꯔꯦ. ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯅꯪꯕꯨ ꯏꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯅꯤꯡꯉꯤ. ꯅꯪꯕꯨ ꯊꯦꯝꯅꯤꯡꯉꯤ. ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯪꯒꯤ ꯑꯅꯥꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ. ꯅꯪꯒꯤ ꯆꯩꯅꯥ ꯑꯃꯈꯛꯅ ꯏꯐꯝꯗꯗꯤ ꯂꯤꯁꯤꯡꯒꯤ ꯗꯥꯛꯐꯝꯅꯤ. ꯑꯩ ꯅꯪꯕꯨ ꯀꯞꯄ ꯊꯦꯝꯅꯤꯡꯉꯤ. ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ. ꯌꯥꯏꯁꯨꯁꯨ ꯀꯞꯂꯒ ꯑꯩꯁꯨ ꯅꯪꯕꯨ ꯎꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦ. ꯑꯩ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ. ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ. ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ. ꯅꯪꯕꯨ ꯏꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯦꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯅ ನನಾಗ್ತ ಲಿಂಗದನ ಲೈರಿ ಖಲ್ಲುಕೋ ಚಾಕ್ ಸಾರಗೆ ಹಿದಾಕ್ತೋ ಚಾರು ಅದುಗ ಫಜನ ಪೊಥಾರು ನಂಗೆ ಶುತೌರುಯಿ ಐ ಮಫಂಸಿದ ಲಿಂಗದನ ಲೈಗನಿ ನಸಾನು ngairaktradi naawda hairaga aibu koro ai nangi naakta lingdana leiri nungsiba mahaki nungsiba wahai singduna ngasidi thamoida tasan oina thillare chedu chena konsillaga hik hik chingduna kapli nungsibani thamoi singna amak pa yaudana khallude nongmata chaina se fanglakani haiba haksangi anabadi chaina faukhidre thamoi gi chaina duna masa pumba mairi oina chaklakle nungsiba magi thamoi bu thungairaki lepluba pathamoi du oina hanjin hanjin kairakle angauba chebang de iriba laise irikki matau oiriba wahai singado yaisugi maphamdadi achakpa maida chongsilakpa mairan bigi masak onkhre